Mayambu Kurumzari Basics Update na ngasisu anuba case anekhak puduna lakshari. Ahanbagi case asi UP gi Kanpur hariba district asigi manung chana laiba Bilhor hariba khungang asida November gi tang 19 ningthaukaaba numit asida thokkiba thogdokni. Numit asida thogdok asigi victim oiribi Sajida numidang wairamgi matamda makhuigi khungang adugi labuk lamang amada posai thabada hapnanaba lehauk chenba leibak khara lawba laklami. Tanja aduda nupi adubu matam pumbada senariba champazu hariba miyoi asina nupi adugi tungda lona innaraklami. Asumna mi chikpagi khudong saba adu lawduna nupi aduga ngahak wari watai sananaba champana hairami. Maduda nupi aduna yaramde. Madudagidi champana Sajidabu Namfuda kiss taunanaba amadi masa soknanaba hotnaraki. Asumna Namfuda kiss tauba aduda Sajidana nupa adugi Marei adu saruk ohum thokpagi amadi tatnanaba sikthatlami. Maduna maram oiraga nupa adu iyamna thoklammi amadi Saina aduna lauba khongba haudaklami. Champana lauba khongba aduna maram oiraga manak nakpada leramba miyoising amadi Sajidagi family shu laki. Thokliba thogdo adugi matangda Champagi imung manungdasu pau piki aduga soklaba Champabuna manak nakpa community health center da pukhatlami. Mafam aduda Champa first aid piraba matungda phibam adu khara lurakpana maram oraga Halet hospital da muk refer tauki. Champa asi masagi chehi kuntraga manga sure mahak asi nupi angang leiraba misak amani. Mahakna pakhang oiringeida Sajidaga makhoi ani asi nungsinarami adubu makhoi anigi imung manungi yanadabana maram oiraga Champa asi Sajidabu hundoklamlaga atopa nupi ama luhongkhibani. Luhonglaba matung matam kharadi Champa amadi Sajida asi pau phaunaramde adubu matam khara haukraba matungdagidi Champa amadi Sajida amuk hana pau phaunarami. Champa amadi Sajida asi pau phaunare haibasi Sajidagi imung manungna khanglammi. Masina maram oiraga Sajida asi thuna luhongnaba haiduna nupa amaga haina singnarami. Asumna Sajida luhongnabagi matam leplammi. Masina maram oiraga mahakna Champaga hana pau phaunaramba adu phaunakide Champadagi lapthokna leinanaba hotnaki. Champanadi nupi asiga unanaba amadi pau phaunanabagidamak yamna kanna hotnasaki. Asumna laibak thiba thogdok thokadaba numit asida Sajidana numidang wairamda labukta mathanta lakpa adu Champana ubadagi Sajidagi matung inaraba matungda Sajidabu mahakna Namfuda nupi oibigi ikai kumnaba manganaba hotnarakpa matamda Sajidana nupa asigi Marei adu sikthatkhiba oiramki. Amaromdana thogdo asigi matangda soktuna leiriba Champagi loinabina asumna phongdorakli mahaki mapuroiba asi masammana kaknanaba hazamda thokibani. Aduga nupi asigi imung manunga makhoiga mamang thaktagi hauna yanadaba kya lerami. Masina maram oiraga makhoina Champada laman khumbani amadi nupi asigi mabungna Champabu thangna Marei kakpani haiduna phongdoklami. Adubu thogdo asigi matangda police na sathakiba investigation da khangba ngamkiba asi thogdok thokpa numit aduda Sajidagi mabungdi khungang aduda leite haibasi khangba ngamlami. Bilhar police station gi in charge oiriba Ashok Kumar Sarosna thogdo asigi matangda accused oiriba Champana Sajida asi matam kiyagi mamangdagi kihan khanganduna Magi langda thunanaba hotnai haiba khangba ngamki. Asumna police na Champagi mathakta case ama register tawduna laukhatkhi amadi maki haksangi phibam fagatlaba matungda Champabu phaduna wahong pahong chathaduna mahaki mathakta ainge oiba action lokhatlagani haiduna press ta thamki. Ani subada pujarakliba case asina Sahi taraga mapan tangairbi oja nupi ama school chatpani haiduna chatkraba matungda labuk lamhang amada asiba haksang oina thengnakhibagi warini. Thogdo asi Harynagi Bhiwani district ki manung chana leiriba Dani Lakshman ki khungangda masagi chahi 18 tangairibi Manisha kaubi nupi macha ama leirami. Mahak asi lairik laisuda thawai yamna yauba
yamna ingtapi ahal lamanda thaksikasi leibi aduga khungang adugi miyam pumnamangnasu luna sana tawjabi nupi masa amani. August ki tang taraga mathoi mahuksagum Manisha mahagna oza oiriba Singhani da leiba Kids Care Play School da chatlami. Masigi matungda mahagna class loiraga yumda handabi BSc Nursing gi emission form launanabagidamag Ideal International College da laklami. Aduga mahagna mahaki apokpa mapadasu mahag nursing gi emission gi form laurukini haiduna phone tawduna mapadasu pau pirami. Video asida uribasi Manisha mayumda handana college ta chatkibagi CCTV footage ni adubu Manisha yumda halakbagi matam yauruba phawbada halaktabadigi mahaki apokpa Sanjena masa nupi asida pung 3 minute nifu chatpa matamda call tawrami adubu phone adu switch off laiki. Yum asigi ahal oiriba Manisha gi mapu asisu masu nupina haujik phawbada yumda halaktaba asida nungsa thirami. Masigi matungda khullasidagi masu nupibu puthok pusin tawriba driver aduda call tawduna haglami. Masida driver asina masu nupi Manisha si BSc Nursing gi emission gi form laurakini haiduna lehobani hairaki. Masigi matung tarakpada numidang waram gi pung 3 minute 13 chatpa matam asida Manisha gi phone adu off hanglaki. Khudakta imung manungi maike dagi phone tawrami adubu phone adu receive tawrakide. Ngehak laraba matungda off amuk thamkirame. Masidagi Manisha gi imung manungna nungsa thiraduna 112 emergency number sida call tawduna Manisha gi matangda wakatlami. Asumna Manisha gi khungul lirakpa asida nungthil gi pung 1 minute 59 chatpa matam asida Manisha mahagna puriba school adudagi Tatkhre haiba khangki. CCTV gi footage asidagi khangba ngamliba si Manisha BSc Nursing gi emission gi damag Ideal International College asigi manak nakna leiba urami. Laibak thibadi makha taba CCTV footage da Manisha uba phangkide. Private college asida laktuna Manisha gi khungul lirakpada college asigi security guard na haikibasi mafam asida Manisha kaubi nupi amata ngasige oina lakte amadi college asigi reception da hangbadasu college asi pung amada thonglole aduga Manisha kaubi nupi amata lakte haiduna reception room aduda leiramliba makhoi nupa ahumna hairaki adubu nupa ahum asi normal oide makhoi singasi yu loina ngauraga leirami. Asumna numit asimaki numidangda Manisha gi imung manungna Loharu Police Station da Manisha gi mapa Sanjoy amadi Mapuram Kishal laklami. Lonana thiva fangdana leiriba Manisha gi khungul libinaba haijarami adubu masida police singasina yamna thausadana mangkhriba miyei asigi thibagi mahutta mahaki lamjat sajaki matangda imung manung asida ongkhattuna hanglami amadi marriage certificate ama puraga ngasi nongmanini asigi manungda soidana maki halaklagani natragana mamanabi singa koiba langba oiramgani nongmanini asida soidana halakpa yai hairaga thangalakliba wakat adu tadana makhoibu hallo kaisu thoidokpa tawroi hairaga police station adudagi thadoraki. Asumna Manisha gi family yumda halaki. August ki tang taraka mathoi amadi taranithoi gi lonhaba pung amamuk taba matam asida Manisha gi mapa amadi mabungi number da Manisha gi phone dagi call amurak tawruklami. Adubu call adu paiba nanghokide masidagi makhoina amuk call adu back tawba matamda number adu amuk off thamki. August ki tang taragani thoi asidasu imung manungna Manisha gi khongul liki mari makhong amata khangbangam kide. Masidagi family members singna amuk hana Loharu Police Station da laktuna thaudu asigi matangda thijin binaba haijarami. Police nasu imung manungi pressure asina maram oiraga missing report ama file tawduna Manisha gi khongul asi ASI Sagul Talana lusingduna liki. Manisha na BSc Nursing gi emission form lawba chatluba college aduda laki amadi college adugi CCTV footage adu pinanaba hairami adubu college ki authority na CCTV adu yakhidre haiduna phongdoraki. Asumna August ki tang taraga humdoi numit asida Singhani Canal mayagi labuk amada nupi amagi asiba haksang ama taduna leire haiduna Loharu Police ta pau piraki.
Masigi matung ina ASI Sakuntalana lusingba team ama laki amadi makhoina sport aduda yaurakpaga siramliba nupi masa adu makhoina mangkhre haina thirakpa Manishani haiba khangki. Masigi matungdagi imung manungda pau piki amadi Manishagi imung manungsu panthadana mafam maduda yaurakhi amadi siriba nupi masa adu Manishani haiba confirm tauki. Police nasu forensic science ta pau piduna makoisu mafam aduda laki. Asiba haksang adu khara patha pumthaba hawraklami loinana ngaksamda sathina sokpa thengnaki. Mamaidasu acid attack taukibagi mawongda daksing leramba thengnaki. Loinana crime spot aduda thamkiba asi nupi asi kanagomba kharana tamthina hatlaga hundok lamba oigani hairami amadi misi asigi asengba achumba adu khangnanabagi damakta postmortem taunanabagi damak Manishagi thawai yaudraba haksang adu Bhiwani district ki civil hospital da puki. Amaromdana Manishagi misi asigi matangda imung manung amadi Manishagi khungang Dani Lakshmangi khunja singnasu akanba mawongda yaningdaba phongdokpaga lonana mihad asibu chathariba singasi masagi phungpham thokpa dandi adu phangangadabani haiduna dabi tawri. August ki tang taraga mari asida Manishagi postmortem tawbagi report laki. Report asina miyam pumnamaki thamoi sokhanki amadi aki tujungba phawonki. Report asida pallibasi Manishagi foot amadi windpipe lonana mamit ani yauramdaba thengnare magi ngaksamda tha tangkhagi mawongda athobo posak ama sizinaduna mahaki ngaksam mapa sida yamna sathina sokhallamme haiduna phongdoraki adumakpu Manishada rape tawkhibagi kudam sangdam amata phangba laikhide haiduna postmortem report asida palli. Phangliba postmortem gi report asina imung manung amadi miyambu hena khoirang khoisauhanba haibadu oiki. Imung manungi maikidagi Manisha si rape tawrumba yai haiduna chingnaba poki masina amuka hana Manishagi haksang adu Rohatak PGI da anisuba postmortem taunanaba demand tawki. Asumna anirak suba postmortem August ki tang taraga mangada pangthoki. Marag asida Bhiwani district asida miyamgi khongjangdi leplamde. Manishagi case asiga mari lenana miyamgi khongjang hen kansilakpadagi Harynagi se minister Nayab Singha Sainina Bhiwani district ki SP Manbir Singh transfer tawki. Amadi police personnel manga station adugi in charge Ashok Kumar amadi assistant sub inspector Sakuntala yauna miyoi manga thabaktagi suspend tawki amadi lisingani tara mari beski IPS officer Sumit Kumar bu Bhiwani district ki nauna SP oina appoint tawki. Rohatak PGI da pangthokiba postmortem gi report laki. Report asiga ahanbu oina postmortem pangthokiba Bhiwani civil hospital gi report ka yamna khetnaba haibadu oirami. Ani suba report asida palibasi Manisha asi tilhidak kumba sizinaduna suicide tawduna masa mathanta sijabani haiduna palli. Amadi Bhiwani district asida nauna lakpa SP Sumit Kumar na phongdokhibada Sonaria leptagi phangba report na Manishagi haksangdagi pesticide sizinnakhibagi kudam lay. Manishagi haksangdagi cement phangdabana mangonda rape tawkhide haibasi sumle acid attack na singba amata Manishagi maithongda chathakibagi kudam phangde haiduna phongdokhi. Adum oinamak mahaki organ sing mit ani win amadi food pipe amadi atei organ khara mangliba asigi matangdadi mahak asi nongmanini labuk lamang asida taduna leibana lamlaki sa singna mahaki haksangi saruk sing asi Sathok lamgani amadi Manishagi misi asi suicide ni haibagi yamna maru oiba maramdi Manishagi haksangdagi suicide note amakak phangki. Masina maram oraga mahak asi suicide tawduna sijabani haibagi wafam asi achumba oiramba yai haina phongdorakli. Police na tawriba SARS asi imung manung laikai miyam amadi Manishagi marup mapangna yaninglamde. Manishana suicide tawbagi maram leite mahaki awa nungai kudimak loina share tawi haiduna mapu Ramkishan na kaptuna press ta phongdoki. Kairoi laikai mamanaba singnasu mahak asi yamna ingtappi mingonda kaijadabi aduga magi punsida suicide tawbagi maramsu saade haiduna pendaba phongdoknaki. Police na phongdokhiba wafam asina
thaudo asigi matangda hena kanba khongjang kaya Bhiwani district asida changsilakhi maru oina Bhiwani district asi phawraga chenba yamna maru oiba national highway sing phawba block tawki amadi miyamgi ihok sing public property sing da tainaba hawraki sarkarna su miyamgi irang asibu laksinana bagidamakta pungni fugani pangi oiba net amadi SMS na singba pumnamak thingjinduna miyamgi iho adubu laksinaba honaki adubu miyamgi iho hena kansilakpa natana upai laikide loinana mishi asigi matangda Bhiwani district khak natana thangnaba district singda Manishagi mishi asigi matangda asumba phangnanabagidamagda miyamna demand tawnarakhi Manishagi apokpa Sanjoy amadi mapu Ramkishanna police na lauriba role asida pendaba yamna phongdokli haurakpadagi hauna police sing asina case asibu lala chalhannaba honaduna lakhi Manisha mangkhibagi case asi August ki tang taraga mathoida Lohoru police station da complaint tawki adubu police sing adugi maiki degi imung manungna tawrukliba complaint adubu thausa wasa dabagi mami taki Manisha ki thawai yaudraba haksangna leramba mafam adudagi forensic science ki team na anirak ahumlak hana thijinba matamda evidence oiba yaba spot adudagi karigumba amata phangkide adubu police na ani suba postmortem loiraga mage haksang dagi suicide note phangki haibasi karai phawba thajaningai oiri Manishagi mishi asigi matangda semliba SIT gi team asina haujuk phawbada Manishagi mobile thiba phangdana leiri karigumba phone asi recover tawba ngamlabade case asigi achumba clue kharadi soidanamaki phangani aduga masida common oina thorakliba wahang singdi Manishagi haksang adu phangba numita suicide note adu Manishagi haksang dagi phanglaga karigidamak losinduna thamliba aduga sport aduduna masi murder ni haiduna karigi miyamda amadi press ta phongdokliba amadi karigidamak Bhiwani district ki SP transfer tawriba aduga police personnel mangabuna karigidamak thabaktagi suspend tawriba amadi ahanba postmortem loiraga karigidamak Manishagi notebook yumdagi puduna chatliba 13 August ki numit asida suicide note phangba taragadi karigidamak miyoi 15 bu makhatana interrogation chatharibanu Manishana hu thai hairabadi madugi bottle adu mapam aduda leiramdribana karigino karamba matamda karamba pungphamda Manishana pesticide laikibage madugi proof amata haujuk phawbada karigi puthoktabanu hui amadi sahin chaba sing aduna karigidamak Manishagi ngaksam amadi mamit khaktada attack chatharam libanu amadi lemhoba mahake haksangi saruk sing aduda hui amadi sahin chaba singna attack chathakibagi dakpham amata haksang aduda leiramdribagi maramna karigino haiba wahang kya marum Manishagi case asida thoraki Manisha suicide ni haiba taragadi mana pairamba mobile phone adu mafam aduda leifam thoktabara loinana haujuk phawbada Manishagi mobile phone adu phangdriba madugi location trace tawba ngamdriba call detail puthokpa ngamdriba asi karigino maram asina Manishagi mishi asigi matangda kadagumba angam athogi saphu amana masibu losinanaba amadi masibu suicide ki mongda uhannanaba honaraklabra haibase asauba wahang amani adubu miyamgi iho miyamgi khongjangdi hanba laikide miyamgi iho hena kansilakhi amadi tongan demand sing tawraki Manishagi haksang ahumlak subu oina Delhi gi AIMS ta postmortem tawgadabani amadi thaudo asigi matangda CBI da sinagadabani haibagi akanba khongjang kya sangsilakhi Haryana government su taliba miyamgi apamba sigi matungina thaudo asi CBI da sinaki amadi Manishagi haksangbu ahumlak subu oina Delhi gi AIMS ta postmortem tawki case asi CBI na paiba tha ani helaba phawbada Manishagi mishi asiga mari lenana mipha mipungi paw amata leitri asumna case asi haujuk phawba solve toba ngamdana leiri